Panthoi Madi Nongtomba Hospital Sanava Simsari Panthoina Tamo Ishe Matuyam Sadeko Nongtombana Pantha Kaina Nong Haidu Kangde Tamo Nongtomba Sishu Yamna Fatte Yashe Hinduna Kanjalano Miyaba Habase Sinyaktane Ibani Kibu Kaywalike Aigi Nangisu Ailishidi Tamo awapa malishidi kay wala guys tamogi sagai ashiki I Panthoi aina dugma wakhalo khallano na samar khaiba natro asuk sakholo matam sida tamo yar se topira khwaidagi fabdi ai yumda satkhage Panthoi nang bu kamai nang na shige ai nang sai da haise nang kem te gyan ta da mala tamo aina khali base ai lan rasum rai khangde tamo Panthoi aina nang yam nungsiye masi ka tangkhang nang atopa wakhal amata khangano isadi urasuyai udrasuyai adubu nang kaina badine ai mama asimna nautomba madi Panthoi hospital na lai hoi khoi yari ba makhidi angum level da hanage adubu oigani habdi thasate sikitang critical oye doctor fana oiduna su ai mete isauni khoigi nupagi sagai gi ai thamninge doctor ne yana ba mutu sinbiyo ibima khoisu ongam level do hanage adubu nang angangsa amuhana mirol dauna farani da karigumba nang mirolo batargadi nang sibai sang sabulak bayay life the treat tawrak tadi ekoina masibu ayaba pibasu umuma noktom banamo doctor ekoi angang kamtu juningdre khoi doctor na sitaw habda soidana tawjige doctor magi uterus masibu muktawksi harsu khoi kaisu kaichu khoi ayaba bijage nate tamo adum na hangin angang khawlo thopasu ayar ai mete isauni doctor no ngako ninthi fazana waishane se Panthoi namo doctor ai pamutam mama wahimbiyo ai mete isauni doctor na khoidi pumna mo pulai bangam banatra ai mete isamu to wahimbiyo noktom banamo Panthoi kai nung na haitubo se nangi punsida khudung thiga da boy tadi mete isau drasu kemta kaiju ekhoi mama mapa oi biya akhoi nu popu isa khafang ni isau gadro ekhoi orphan home degi anga me adopt to biya na tamo ai orphan degi anga adopt to pamde ai gi aseng tamo gi aseng isa do bitu uba pame noktom banamo nang de nati ai shu ai gi isa do mitu uningi bane nangi punsi ni hena maru oine doctor namo ngako ningthi no varishan ase nakhoi ne mo tap thako ai suggestion amata pijage noktom boga Panthoi ga kari suggestion haina nge doctor na yemoi nakhoi bu yamda thajaba nakhoi na haibada yar kadaba nupi ga leitadi surrogate mother ohense noktom ba haifan ngaba surrogate mother haibadi mama ni maso awaiba mama matam khar khaktangi oina nakhugi nasada mana mirol ga dawriune doctor haibi shipo jingoi surrogate mother na pokhodoriba angang ada magi masanate madi supnatagi angang aduda nutrition provide tahan bakakte angang adugi biological mother amasung father nakhoi ani no oigadoribane nakhoi ani gi asema nasada atopa nupi imana pohan bagi wane Panthoi namo doctor adubu matau karam yengoi yamna like rabajani da nakhina nupi ma thi badar kawai ma wasar ga ma da hinga doribane paisa pini harbati hauji matam sida yada bakar shulaite
इवन बॉलीवुड की स्टार क्या अहलोरपदगी मसा ममित उब फंद्रबदा मखोइना अतोप सरके मदर वायरगा मखोइगे असेंग मसादो पोहले असिगुमसिंग असे अखोइगे मणिपुरदी क्या याम पाकना सनद्री अदुबु नखोइन हौदोप याइना पोलकोदोरिब अंगांदो नखोइगे असेंग नसा ओइगदोरिबने नुपीदुदी सुनतंगी नखोइगे नसा अदुना चौरपदा संग न्यूट्रिशन दा अदु कतंग पीबा हक्तने डॉक्टर अखोइदी नुपीदु मतौ करना फंगनी अइना साइखरे पैसा नंगमदब किसु लैते नखोइनी यानबगी मतुंग इना नुपी अमा हेक्ता कॉन्ट्रैक्ट तौब याय नाउतोंबा नंग अतिदि डॉक्टर अखोइ थबकतो याम थुना पांगथोबा पामे मधुदा चंगबा पैसा गिदमा केमतो वाबिबिनो डॉक्टर अइना ngमदबा लोइनमक तौगनी नुपीसु अइना सोइदना थिजगनी होय अदुनीदना नखोई किसु वानिंगाय ओइदेदा हौजिक मतम सिटी मेडिकल साइंस अदुके मतिक चावखलाबने याम हेंजना खंजनगनो रिलैक्स ओके अदुदी डायग्नोस तौबको पचा मपुं फाना तौरसिको असुमना पांथोई नौतोंबा डॉक्टर वारिसना गुरोर मतुंदा मयुमदा हलखे नौतोंबा अमदी पांथोई मखोई निगे माइथोंदा मका लांबा हाइबदा फंकी असुमना नुंदांगी मतम जरोकी नौतोंबा अमदी पांथोई वारी सनरे नौतोंबना पांथोई नुपीदुबु कनादा हाइसिगा तमो आइसु खलीने अदो तमो अइना खंजबा मदिले अमतंग हौदो येंगसिरा कनानो नंगना हाइदुबा तमो अखोइ सेसोबिदा कइना पांथोई सेसोबिददी कमाइना अꯩꯒꯤꯗꯃꯛꯇ ꯏꯆꯦ ꯃꯥꯅ ꯂꯨꯄꯤꯗꯅ ꯑꯇꯣꯞꯄ ꯀꯅꯥ ꯂꯥꯛꯑꯒ ꯂꯨꯄꯤꯗꯣꯏꯅꯣ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯃꯥꯅ ꯄꯣꯛꯄꯤꯕ ꯌꯥꯏꯅ ꯄꯟꯊꯣꯏ ꯅꯪꯒꯤ ꯋꯥꯁꯤ ꯈꯤꯇꯪꯗꯤ ꯂꯨꯒꯗꯧꯔꯤ ꯇꯥꯃꯣ ꯍꯥꯏꯔꯒꯗꯤ ꯌꯦꯡꯁꯤ ꯑꯩꯅ ꯊꯥꯖꯕ ꯂꯩ ꯏꯆꯦꯅ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤ ꯑꯗꯨꯕꯨ ꯄꯟꯊꯣꯏ ꯅꯪꯒꯤ ꯋꯥꯈꯜꯅꯤꯗꯅ ꯏꯆꯦꯅ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕ ꯑꯩꯈꯣꯏꯅꯗꯤ ꯈꯪꯗꯦꯗꯅ ꯇꯥꯃꯣ ꯆꯠꯂꯒ ꯑꯃꯨꯛꯇꯪꯗꯤ ꯍꯥꯏꯔ ꯌꯦꯡꯁꯤ ꯍꯌꯦꯡꯃꯛ ꯆꯠꯂꯨꯁꯦ ꯅꯪꯅ ꯍꯥꯏꯔꯕꯅꯤꯅ ꯆꯠꯂꯒ ꯍꯥꯏꯖꯕ ꯇꯥꯔꯦꯗꯅ ꯑꯗꯨꯅꯤ ꯇꯥꯃꯣ ꯑꯗꯣ ꯃꯥꯏꯕ ꯀꯣꯏꯔꯦꯡꯁꯨ ꯍꯌꯦꯡ ꯂꯥꯛꯇꯣꯏ ꯑꯣꯏꯔꯝꯅꯤꯅꯦ ꯍꯌꯦꯡ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯏꯆꯦ ꯍꯣꯏꯗ ꯆꯠꯂꯕꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯇꯥꯃꯣ ꯉꯟꯇꯥꯅ ꯏꯆꯦ ꯍꯣꯏꯗ ꯆꯠꯂꯁꯦ ꯆꯥꯛꯀ ꯏꯆꯦ ꯍꯣꯏꯗ ꯂꯣꯏ ꯆꯥꯔꯛꯑꯁꯦ ꯑꯣꯖꯥ ꯃꯥꯏꯕꯗ ꯂꯥꯛꯄ ꯅꯪꯅꯕ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯑꯒ ꯂꯣꯏꯔꯦ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯦ ꯑꯋꯥꯠ ꯑꯄꯥꯁꯨ ꯂꯝꯕꯤꯗꯩ ꯂꯩꯔꯛꯅꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯦ ꯑꯁꯨꯝꯅ ꯄꯥꯟꯊꯣꯏ ꯑꯃꯗꯤ ꯅꯥꯎꯇꯣꯝꯕ ꯃꯆꯦ ꯈꯣꯏꯗ ꯆꯠꯅꯕ ꯄ꯭ꯂꯥꯟ ꯇꯧꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯄꯥꯟꯊꯣꯏ ꯑꯃꯗꯤ ꯅꯥꯎꯇꯣꯝꯕ ꯃꯆꯦꯒꯤ ꯃꯌꯨꯝꯗ ꯆꯠꯂꯝꯃꯤ ꯃꯅꯥꯎꯅꯨꯄꯤꯒ ꯃꯅꯥꯎꯅꯨꯄꯥꯒ ꯂꯥꯛꯄꯒꯤ ꯃꯔꯝ ꯈꯪꯂꯕꯗ ꯃꯆꯦꯗꯣ ꯌꯥꯝꯅ ꯃꯊꯥ ꯁꯥꯔꯝꯃꯤ ꯏꯅꯥꯎꯆꯥ ꯑꯩꯕꯨ ꯀꯩ ꯍꯥꯏꯅ ꯈꯨꯝꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯅꯈꯣꯏꯒꯤ ꯇꯥꯗꯗꯣ ꯑꯗꯨꯇꯪ ꯂꯩꯖꯔꯝꯃꯕꯗꯤ ꯑꯩ ꯏꯅꯥꯎꯒꯤ ꯃꯇꯦꯡꯁꯦ ꯀꯩꯁꯨ ꯈꯟꯗꯅ ꯄꯥꯡꯕ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩ ꯏꯄꯨꯔꯣꯏꯕꯁꯨ ꯌꯥꯎꯗꯅ ꯑꯩꯈꯣꯏꯒꯤ ꯃꯤꯅꯣꯛ ꯆꯥꯎꯕ ꯁꯃꯥꯖ ꯑꯁꯤꯗ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯃꯤꯔꯣꯜꯂꯨꯒꯅꯤ ꯑꯩ ꯇꯁꯦꯡꯅ ꯑꯀꯤꯕ ꯐꯥꯎꯏ ꯆꯦ ꯅꯅꯥꯎ ꯑꯩꯒꯤꯗꯃꯛꯇ ꯑꯁꯤꯃꯇꯪꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯩꯒꯤꯗꯤ ꯏꯆꯦ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯖꯗꯦ ꯑꯩꯈꯣꯏꯒꯤ ꯏꯃꯤꯠꯇ ꯏꯆꯥ ꯑꯃꯨꯛꯇꯗꯤ ꯏꯆꯦꯅ ꯎꯍꯟꯕꯤꯌꯨ ꯏꯅꯥꯎ ꯉꯁꯤꯕꯨ ꯀꯩ ꯍꯥꯏꯅ ꯈꯨꯝꯕꯁꯤꯒꯦ ꯏꯅꯥꯎꯒꯤꯗꯃꯛꯇ ꯃꯇꯦꯡꯁꯨ ꯄꯥꯡꯅꯤꯡꯏ ꯁꯃꯥꯖ ꯑꯁꯤꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥꯁꯨ ꯀꯤ ꯏꯆꯦꯁꯦ ꯅꯨꯡ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯥ ꯍꯥꯏꯕꯗ ꯑꯣꯏꯔꯦ ꯑꯩꯕꯨ ꯀꯩ ꯈꯨꯝꯃꯨ ꯍꯥꯏꯅꯣ ꯏꯆꯦ ꯑꯩꯒꯤ ꯏꯇꯦꯡ ꯏꯆꯦ ꯅꯠꯇꯅ ꯀꯅꯥꯁꯨ ꯄꯥꯡꯕꯤꯅꯕ ꯂꯩꯇꯦ ꯑꯁꯤꯃꯛꯅ ꯏꯆꯦꯒꯤ ꯅꯥꯛꯇ ꯂꯥꯛꯆꯔꯤꯕꯁꯤꯅꯤ ꯐꯔꯦꯁꯦ ꯏꯆꯦꯅ ꯉꯁꯤ ꯑꯍꯤꯡꯁꯦ ꯃꯨꯟꯅ ꯋꯥꯈꯜ ꯈꯜꯂꯒꯦ ꯑꯗꯨꯒ ꯑꯩ ꯅꯈꯣꯏꯗ ꯏꯆꯦꯒꯤ ꯐꯤꯔꯦꯞꯇ ꯈꯪꯍꯜꯂꯛꯂꯒꯦ ꯆꯦ ꯑꯩꯗꯤ ꯏꯆꯦꯒꯤ ꯐꯤꯔꯦꯞꯇ ꯌꯥꯏ ꯍꯥꯏꯅ ꯂꯧꯖꯗꯣꯔꯤꯕꯅꯤꯀꯣ ꯑꯁꯨꯝꯅ ꯅꯥꯎꯇꯣꯝꯕ ꯑꯃꯗꯤ ꯄꯥꯟꯊꯣꯏ ꯃꯩꯊꯣꯡ ꯃꯀꯥ ꯂꯥꯝꯂꯨꯕꯗꯨ ꯈꯔ ꯃꯛꯁꯤꯜꯂꯒ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯈꯤ ꯃꯊꯥ ꯁꯥꯅ ꯁꯥꯅ ꯅꯥꯎꯇꯣꯝꯕ ꯑꯃꯗꯤ ꯄꯥꯟꯊꯣꯏ ꯃꯌꯨꯝꯒꯤ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗꯨꯗ ꯃꯪꯉꯒ ꯒꯥꯔꯤꯗ ꯊꯧꯔꯛꯏ ꯄꯥꯟꯊꯣꯏꯅ ꯍꯥꯏꯐꯦꯠ ꯐ꯭ꯔꯟꯠ ꯃꯤꯔꯔꯗ ꯌꯦꯡꯉꯨꯕꯕꯨ ꯑꯉꯥꯡ ꯑꯃ ꯃꯅꯤꯡꯒꯤ ꯁꯤꯠꯇ ꯐꯝꯕꯗ ꯎꯔꯛꯏ ꯄꯥꯟꯊꯣꯏ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯅꯤꯡ ꯑꯣꯟꯊꯣꯛꯑꯒ ꯌꯦꯡꯉꯨ
ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯄꯥꯟꯊꯣꯏꯒꯤ ꯃꯇꯧꯗꯨꯗ ꯅꯥꯎꯇꯣꯝꯕꯁꯨ ꯈꯪꯍꯧꯗꯅ ꯃꯥꯅ ꯊꯧꯔꯝꯕ ꯒꯥꯔꯤ ꯑꯗꯣ ꯕ꯭ꯔꯦꯛ ꯈꯪꯐꯥ ꯐꯥꯏ ꯅꯥꯎꯇꯣꯝꯕ ꯄꯥꯟꯊꯣꯏꯗ ꯌꯦꯡꯉꯒ ꯄꯥꯟꯊꯣꯏ ꯀꯩꯗꯧꯔꯒꯦ ꯄꯥꯟꯊꯣꯏ ꯉꯛꯂ ꯇꯥꯃꯣ ꯍꯧꯖꯤꯛ ꯑꯉꯥꯡ ꯑꯁꯤꯗ ꯐꯝꯕꯗ ꯎꯍꯧꯗꯕ꯭ꯔꯥ ꯀꯩꯅꯣ ꯄꯥꯟꯊꯣꯏ ꯅꯪꯅ ꯍꯥꯏꯁꯤꯕꯣ ꯑꯩꯗꯤ ꯀꯩꯝꯇ ꯎꯗꯦꯅ ꯇꯥꯃꯣ ꯑꯩꯅ ꯍꯧꯖꯤꯛ ꯐ꯭ꯔꯟꯠ ꯃꯤꯔꯔꯗꯒꯤ ꯎꯔꯤꯅꯤ ꯑꯉꯥꯡ ꯑꯁꯤꯗ ꯐꯝꯕ ꯑꯗꯨꯒ ꯑꯩꯅ ꯑꯣꯟꯊꯣꯔꯛꯄꯗꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯅꯥꯎꯇꯣꯝꯕꯅ ꯑꯁ ꯄꯥꯟꯊꯣꯏ ꯅꯪꯁꯨ ꯋꯥꯈꯜ ꯌꯥꯝ ꯍꯦꯟꯅ ꯈꯟꯖꯜꯂꯦ ꯊꯕꯛ ꯆꯠꯄꯁꯤꯐꯥꯎ ꯅꯤꯡꯊꯤꯅ ꯆꯠꯄ ꯌꯥꯗ꯭ꯔꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯄꯥꯟꯊꯣꯏ ꯅꯥꯎꯇꯣꯝꯕꯒꯤ ꯃꯑꯣꯡꯗꯨꯗ ꯍꯥꯏꯐꯦꯠ ꯏꯀꯥꯏꯔꯞ ꯂꯨꯞꯊꯔꯒ ꯂꯩ ꯇꯥꯃꯣ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯌꯨꯝ ꯌꯧꯅꯕ ꯇꯧꯕꯤꯔꯣ ꯑꯁꯨꯝꯅ ꯅꯥꯎꯇꯣꯝꯕ ꯑꯃꯗꯤ ꯄꯥꯟꯊꯣꯏ ꯌꯨꯝ ꯌꯧꯅꯕ ꯒꯥꯔꯤ ꯑꯗꯣ ꯑꯃꯨꯛ ꯊꯧꯔꯛꯈꯤ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯄꯥꯟꯊꯣꯏ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯂꯝꯗꯕꯤ ꯏꯃꯨꯡ ꯇꯝꯅ ꯒꯣꯔꯣꯡ ꯒꯣꯔꯣꯡ ꯆꯪꯈꯤ ꯅꯥꯎꯇꯣꯝꯕ ꯍꯥꯏꯐꯦꯠ ꯋꯥꯈꯜꯗ ꯈꯟꯖꯩ ꯃꯥꯕꯨ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯃꯉꯣꯟꯗ ꯏꯟꯅꯩ ꯍꯥꯏꯕꯗꯣ ꯃꯥꯏ ꯃꯃꯤꯠꯇ ꯎꯔꯕꯖꯥꯠꯂ ꯑꯩ ꯀꯩꯅꯣ ꯈꯔꯗꯤ ꯌꯦꯡꯊꯣꯛꯄ ꯃꯊꯧ ꯇꯥꯏꯗ ꯑꯁꯨꯝꯅ ꯃꯥꯏꯕ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯅꯥꯎꯇꯣꯝꯕꯅ ꯃꯥꯒꯤ ꯅꯨꯄꯤ ꯄꯥꯟꯊꯣꯏꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯖꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄꯗ ꯑꯣꯖꯥ ꯃꯥꯏꯕꯗ ꯅꯥꯎꯇꯣꯝꯕ ꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯃꯄꯥꯟꯗꯒꯤ ꯑꯣꯖꯥ ꯃꯥꯏꯕꯅ ꯅꯥꯎꯇꯣꯝꯕ ꯈꯣꯏꯕꯨ ꯀꯧꯔꯛꯂꯝꯃꯤ ꯅꯥꯎꯇꯣꯝꯕꯁꯨ ꯑꯣꯖꯥ ꯃꯥꯏꯕ ꯂꯥꯛꯑꯦ ꯈꯪꯕꯗꯒꯤ ꯃꯄꯥꯟꯗ ꯄꯔꯞ ꯄꯔꯞ ꯊꯣꯛꯏ ꯑꯣꯖꯥ ꯃꯥꯏꯕ ꯃꯊꯛꯇ ꯂꯩꯈꯠꯄꯤꯔꯛꯑꯣ ꯌꯥꯎꯖꯁꯅꯨ ꯌꯥꯎꯖꯁꯅꯨ ꯑꯣꯖꯥ ꯃꯥꯏꯕꯅ ꯅꯨꯡꯉꯥꯏꯇꯦꯗ ꯑꯁꯤ ꯍꯥꯏꯔꯒ ꯃꯉꯣꯟꯗ ꯇꯣꯡꯂꯛꯂꯤꯕ ꯈꯣꯡꯎꯞ ꯑꯗꯣ ꯆꯨꯔꯤ ꯇꯥꯐꯝꯗ ꯂꯧꯊꯣꯛꯇꯨꯅ ꯊꯝꯃꯝꯃꯤ ꯑꯁꯨꯝꯅ ꯑꯣꯖꯥ ꯃꯥꯏꯕ ꯃꯥꯡꯒꯣꯜꯗ ꯊꯥꯔꯤꯕ ꯁꯣꯐꯥꯗꯨꯗ ꯀꯥꯈꯠꯇꯨꯅ ꯐꯝꯃꯤ ꯑꯣꯖꯥ ꯃꯥꯏꯕꯅ ꯄꯣꯠꯂꯝ ꯆꯦꯔꯝꯗꯤ ꯂꯩꯕ ꯂꯣꯏꯔꯕ꯭ꯔꯥ ꯂꯩꯕ ꯂꯣꯏꯔꯦ ꯑꯣꯖꯥ ꯃꯥꯏꯕ ꯑꯩ ꯄꯥꯟꯊꯣꯏꯁꯨ ꯑꯝꯇ ꯀꯧꯊꯣꯛꯎꯈꯤꯒꯦ ꯍꯣꯏ ꯀꯧꯊꯣꯔꯛꯑꯣ ꯉꯟꯇꯥ ꯂꯣꯏꯁꯤꯜꯂꯒꯅꯦ ꯑꯩꯁꯨ ꯉꯟꯅ ꯆꯠꯈꯤꯒꯦ ꯍꯣꯏ ꯑꯣꯖꯥ ꯃꯥꯏꯕ ꯉꯥꯛꯇ ꯐꯝꯕꯤꯔꯝꯃꯣ ꯑꯁꯨꯝꯅ ꯅꯥꯎꯇꯣꯝꯕ ꯏꯃꯨꯡꯗ ꯆꯪꯉꯛꯏ ꯅꯥꯎꯇꯣꯝꯕꯅ ꯏꯃꯨꯡꯗ ꯆꯪꯉꯛꯄꯗꯗꯤ ꯄꯥꯟꯊꯣꯏꯗꯣ ꯑꯉꯛꯄ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯝꯃꯤ ꯄꯥꯟꯊꯣꯏꯒꯤ ꯃꯑꯣꯡꯗꯨ ꯎꯕꯗ ꯅꯥꯎꯇꯣꯝꯕ ꯈꯪꯀꯤ ꯀꯤꯕ ꯄꯥꯈꯠꯄ ꯑꯃ ꯃꯁꯥꯗ ꯈꯪꯐꯥꯎ ꯐꯥꯎꯔꯛꯈꯤ ꯅꯥꯎꯇꯣꯝꯕ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯄꯥꯟꯊꯣꯏ ꯍꯥꯏꯅ ꯀꯧꯊꯣꯛꯈꯤ ꯄꯥꯟꯊꯣꯏ ꯅꯥꯎꯇꯣꯝꯕꯅ ꯀꯧꯔꯛꯄꯗꯨꯗ ꯑꯣꯟꯊꯣꯔꯛꯑꯒ ꯇꯥꯃꯣ ꯌꯦꯡꯉꯨꯅꯦ ꯇꯨ ꯏꯕꯥꯅꯤꯒꯤ ꯏꯆꯥ ꯎꯔꯦꯗꯅ ꯇꯨ ꯑꯩꯅ ꯄꯝꯃꯤꯅꯦ ꯑꯁꯤ ꯍꯥꯏꯔꯒ ꯅꯥꯎꯇꯣꯝꯕꯗ ꯇꯦꯗꯤ ꯕꯤꯌꯔꯗꯨ ꯄꯝꯃꯒ ꯑꯉꯥꯡ ꯄꯝꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ ꯅꯥꯎꯇꯣꯝꯕ ꯇꯦꯗꯤ ꯕꯤꯌꯔꯗꯨꯒꯤ ꯃꯔꯨꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯄꯗ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯛꯏ ꯃꯗꯨ ꯎꯕꯗ ꯅꯥꯎꯇꯣꯝꯕ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯀꯟꯅ ꯂꯥꯎꯊꯣꯛꯈꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯃꯣꯅꯣꯂꯣꯒꯄꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯚꯤꯌꯨꯑꯔꯁ ꯈꯨꯗꯤꯡꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯀꯔꯝ ꯇꯧꯏ ꯍꯥꯏꯕ ꯑꯗꯨ ꯃꯈꯥꯒꯤ ꯀꯣꯃꯦꯟꯠ ꯁꯦꯛꯁꯟ ꯑꯁꯤꯗ ꯐꯤꯗꯕꯦꯛ ꯑꯃꯁꯨꯡ ꯁꯖꯦꯁꯟ ꯑꯣꯏꯅ ꯄꯤꯕꯤꯔꯝꯃꯨ ꯍꯥꯏꯖꯔꯤ ꯍꯥꯟꯅꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯛꯈ꯭ꯔꯕ ꯚꯤꯌꯨꯑꯔꯁꯤꯡꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯏꯅꯧ ꯅꯧꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯊꯦꯡꯅꯕꯤꯕ ꯌꯥꯎꯔꯒꯗꯤ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯖꯔꯤ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯌꯥꯔꯤꯕ ꯃꯈꯩ ꯆꯥꯡ ꯅꯥꯏꯅ ꯊꯥꯒꯠꯆꯔꯛꯅꯕ ꯍꯣꯠꯅꯖꯒꯦ ꯃꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ